Hi guys, ngasi koi koi busu aina koi hoi kan mayamna kan fauna chanari ba mayamna khangnari ba farmer lai mamit ki farm dani koi laksai si ngasi ji nomajing su ibani mi mayam tilamme adu khangde koi gi koi na chu khanjar ba koi project ama gi damta laksabani koi yabu ya yadaba du koi koi hojipudi masa de unadri adu masa unaraga sang yado yaroida khangde koi su content sem no laksabani koi laksari ba koi gi inau no pa azet dia roki camera pai be inau nirmal nilkamal zebra gas ganjaba mayam mo masa thingna ba yana ba koi su ona se da sang yengasi Hanubudi mang da so YouTuber mayam adigi social media da kaya amdi ugre asi laksai je khogi nang su project taw kana phat ukalaga ngasi laksai nang isak su reveal taw hebni la hoi cameraman su ngasi laksai sina khogi guitarist Nelin ge laksabani YouTube khogi YouTube channel si jo lenin numai them haina hangrabani isai numai ge ba program sang patang sum hapsa ge na laksabani mayam ge awa pathana ba gidang ta program mafam da mu mayam da mutam China taw je ani ka tur male oh chaw phadan chaw phun sa mayam hori ko asi mamang se de sum cha sa khro halak pada adum hangan da adum nang rotation am ya ne ai loi na roi ba loi na ra adum pala adum sao cô pas phải là phôi cái bản mà khá cá phải chú giá khi mà phòng giá gì là phôi mà em là shake xem một cái banana shake xem một cái xin này là phôi này ये जाजी ला पोए thế giờ rồi nó phong đâu cái piece à ở đây tàu sẽ khá giàu đó là phôi âm được tàu cái 손 더 나오네 이게 그래도 수행지 안 봐해. 아무바 수행지. 아무바 수행지. mayam kano kakching bazadagi asida apamba mayam haibiro kizida lawro haibra adaga mayam lawroga yumdagi lawrba yani mayam apamba yawroga di chujak bora ani hum pujarake adagi kari phumrum pujarake adum laga ai yumdagi lawro yani modagi leira purake aisu karba khat tawge mamandi hangdri lakpasida lami farmer lakpasi edu tanja sa bhai dor laibu phaba dor akhoi gi marup maikapi khuman thenajare adu mayamna adi akhoi gi si laise akhoi si music ki sumari leinaba oibani na akhoi gi marup tagi isai masa tang minute ama ni yani ko minute ama ni do chu isai maten tang ngam biramo isai je heide to na do isai je hoi amo salage akhoi ju ki ta re ko hoji ki ano ko san nung kai gai de ai khang re ko yai isai am tang ko yamba hoji su yam na kanna na di mane mara sakti ramba koi tung lo jenet ki ko surya na to jenet ki sumi jeni surya na cover song sakuni sumi surya na cover song sakuni cover to ya adam jai samane da adam ai kang wa sik tamare ta wa kunsi je meeting gai ni koi tum la konjel sinangi ngau halle po ta phom khandana aibu
ꯄꯨꯝꯕꯒꯤ ꯍꯦꯁꯛ ꯎꯗ꯭ꯔꯤꯕꯤ Oh ꯑꯩꯒꯤ ꯁꯛꯍꯦꯟꯕꯤ Oh ꯑꯩꯒꯤ Oh ꯑꯩꯒꯤ ꯁꯛꯍꯦꯟꯕꯤ ꯌꯥꯔꯦ ꯃꯌꯥꯝ ꯏꯁꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯍꯣꯏꯗꯨꯔ ꯏꯌꯥꯝꯕ ꯍꯥꯏꯗꯨꯔ ꯃꯔꯨ ꯏꯇꯥꯎ ꯉꯁꯤ ꯏꯇꯥꯎ ꯒꯤꯇꯔꯤꯁꯅꯦ ꯂꯦꯅꯤꯟ ꯃꯣꯏꯔꯥꯡꯊꯦꯝ ꯅꯣꯡꯃꯥꯏꯊꯦꯝ ꯂꯦꯅꯤꯟ ꯅꯣꯡꯃꯥꯏꯊꯦꯝ ꯉꯁꯤ ꯊꯦꯡꯅꯔꯦ ꯑꯩꯒ ꯃꯥꯒꯤꯁꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯥꯡꯕꯅꯦ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯃꯁꯨꯡ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯅ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯦ ꯑꯩꯁꯨ ꯍꯣꯔꯦꯟ ꯌꯧꯔꯒ ꯌꯦꯡꯖꯧꯔꯒꯦ ꯏꯁꯩ ꯅꯨꯡꯉꯥꯏ ꯁꯨꯝ ꯀꯣꯚꯔ ꯇꯧꯕ ꯀꯩꯗꯧꯕ ꯃꯌꯥꯝ ꯑꯗꯨꯝ ꯏꯟꯇꯔꯇꯦꯟ ꯑꯣꯏꯅꯕ ꯃ꯭ꯌꯨꯖꯤꯛꯀꯁꯨ ꯃꯩ ꯂꯩꯅꯕ ꯑꯗꯨꯝ ꯇꯧꯖꯕꯅꯤ ꯑꯗꯣ ꯅꯝꯗꯅꯕꯨꯗꯤ ꯑꯩ ꯏꯁꯩ ꯑꯃ ꯁꯛꯍꯟꯈ꯭ꯔꯦ ꯑꯗꯣ ꯑꯩꯅꯁꯨ ꯅꯝꯗꯅ ꯏꯁꯩ ꯑꯃ ꯁꯛꯍꯜꯂꯒꯦ ꯉꯁꯤ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯏꯁꯩꯅꯦ ꯑꯗꯨꯝ ꯏꯁꯩ ꯑꯃ ꯁꯨꯝ ꯆꯝꯅ ꯁꯛꯂꯛꯀꯦ ꯃꯌꯥꯝ ꯀꯣ Samlang ningtiribi Kutsu palibi Ay gitamoy huribi Chanabi Noong mata udamada Laitade yagi wakal say Inakagi chat kinunong sibi Hingli bapun siya say Sibin ang gidamag ni Tadog tunad sa kinuinagtagi Botahal wakal say Temdeng biro pugning say Inagtagi sa kinunong sibi Wakal damag ay kadra Asabi na si kay kadra Lem la ro hide ro pira ro Bakom the way on da 소리 좀 커피네 ꯌꯥꯝ ꯐꯖꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯨꯡꯗ ꯈꯪꯅꯅꯕ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯧꯅꯔꯒꯦ ꯈꯔ ꯇꯧꯔꯛꯇꯧꯔꯤꯕ ꯃꯤꯅꯦꯕ ꯑꯩꯈꯣꯏ ꯃꯔꯨꯞꯀꯤ ꯅꯣꯡꯃꯇꯪ ꯀꯣꯏꯖꯔꯛꯀꯦ ꯅꯣꯡꯃ ꯃꯔꯨꯞꯀꯁꯨ ꯀꯣ ꯃꯔꯨꯞꯇ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤ ꯑꯣꯏꯕ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯂꯩ ꯑꯗꯨꯁꯨ ꯃꯌꯥꯝ ꯆꯥꯔꯒ ꯏꯕꯥꯅꯤ ꯕꯣꯔꯥꯗꯨ ꯀꯌꯥꯝ ꯆꯥ ꯉꯝꯒꯦ ꯌꯦꯡꯉꯁꯤ ꯑꯗꯨꯒ ꯏꯁꯩ ꯑꯗꯨꯁꯨ ꯏꯁꯩ ꯈꯔ ꯐꯖꯕ ꯑꯃꯗꯪ ꯁꯛꯄꯤꯔꯒ ꯀꯣ ꯑꯩꯈꯣꯏꯁꯨ ꯂꯥꯛꯆꯒꯦ ꯀꯣꯏꯊꯣꯛꯄ ꯑꯣꯏꯅ ꯂꯥꯛꯆꯒꯦ ꯁꯪꯒꯥꯏꯗ ꯁꯣꯝꯒꯤ ꯁꯪꯒꯥꯏꯗ ꯂꯥꯛꯆꯔꯒꯦ ꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯩꯀꯥꯞꯄꯤꯅ ꯕꯥꯏ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯒꯦ ꯍꯣꯏ 미나 비디오 남게 하이시 코코 코코 sẽ cần nắm ta hàng dầu kìa khôi kìa rất nhiều huy chia cái đây là cái lâu bồi thôi nó Manipur đấy kia tụm lâu bra Manipur đấy kìa hồi cái gì nó sẽ bị sân gì mình tụm thay piu Sicilia mà sẽ ada urum de lepiu ko huy gì apa sih huy gì kya masih di huy nào được kya muka sih migrate sih leh ai se gift oina pirak pani gift oina ko phải yang noi sân gì mình được kya ba Sicilia okay thank you ꯃꯊꯪ ꯁꯨꯝ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔ ꯂꯥꯏꯔꯦꯝ ꯃꯃꯤꯠꯀꯤ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯅꯤꯅꯦ ꯑꯃꯁꯨ ꯊꯦꯡꯅꯔꯦ ꯅꯤꯅꯦꯁꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯅꯤꯅꯦꯁꯤ ꯃꯥ ꯀꯦꯟꯁꯔ ꯄꯦꯁꯦꯟꯅꯤ ꯑꯗꯨ ꯃꯁꯤ ꯃꯥꯅ ꯂꯥꯛꯊꯣꯛꯁꯤ ꯃꯌꯥꯝ ꯂꯥꯛꯏꯁꯤ ꯈꯣꯠꯂꯤ ꯇꯧꯔꯤꯁꯤꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯄꯒꯦ ꯍꯥꯏꯕꯒꯤ ꯅꯤꯅꯦꯁꯤ ꯃꯁꯥꯁꯨ ꯍꯥꯏꯖꯔꯦ ꯑꯗꯒꯤ ꯋꯥꯗꯨꯅ ꯀꯩꯗꯧꯅꯤ ꯑꯩ ꯁꯤ ꯅꯥꯔꯦꯗ ꯈꯟꯖꯤꯜꯂꯒ ꯄꯨꯟꯁꯤ ꯇꯦꯟꯗꯧ ꯁꯔꯨꯛꯇꯤ ꯅꯨꯡꯉꯥꯏꯊꯣꯛꯄ ꯃꯌꯥꯝ ꯑꯃ ꯑꯦꯟꯇꯔꯇꯦꯟ ꯇꯧꯕ ꯆꯠꯄ ꯁꯪꯕ ꯑꯁꯪ ꯃꯃꯥꯟ ꯌꯦꯡꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯇꯤꯜꯂꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡ ꯑꯗꯨꯝ ꯂꯩꯔꯤ ꯃꯌꯥꯝꯁꯨ ꯁꯤꯅꯤ ꯍꯥꯏꯔꯦ ꯁꯨꯡꯁꯤ ꯁꯤ ꯅꯥꯏꯗ꯭ꯔꯦ ꯅꯥꯏꯗꯩꯁꯤ ꯃꯔꯝꯁꯤ ꯀꯔꯤ ꯍꯥꯏꯒꯗꯤ ꯅꯨꯡꯉꯥꯏꯊꯣꯛꯄ ꯉꯝꯕꯗꯨꯅ ꯍꯥꯏꯗꯤ ꯅꯨꯡꯊꯣꯛꯄ ꯉꯝꯕ ꯄꯦꯟꯊꯣꯛꯄ ꯉꯝꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯊꯣꯛꯄ ꯉꯝꯕꯗꯨꯅ ꯉꯁꯤ ꯅꯤꯅꯦꯁꯦ ꯑꯗꯨꯝ ꯁꯤꯐꯥꯎ ꯂꯦꯞꯄ ꯉꯝꯃꯤꯅꯤ ꯅꯠꯇ꯭ꯔ ꯅꯤꯅꯦ ꯃꯥꯅꯤ ꯅꯤꯅꯦꯅ ꯗꯥꯛꯇꯔꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯆꯥꯡ ꯅꯥꯏꯅ ꯆꯠꯄꯤꯕ ꯑꯗꯒꯤ ꯀꯦꯟꯁꯔ ꯅꯥꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯤꯗꯥꯛꯅ ꯐꯩ ꯍꯥꯏꯕꯁꯤꯁꯨ ꯆꯨꯝꯗꯤ ꯆꯨꯝꯃꯝꯒꯅꯤꯀꯣ ꯑꯗꯨꯕꯨ ꯁꯤꯅ ꯁꯤꯌꯣꯔꯅꯤ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯁꯤꯃꯛꯇꯤ ꯑꯩ ꯍꯥꯏꯍꯟꯅꯤꯡꯗꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯀꯦꯟꯁꯔ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯌꯦꯡꯍꯧꯗꯕ ꯃꯇꯝꯗ ꯃꯥꯒꯤ
ꯆꯔ ꯂꯥꯎꯅ ꯍꯦꯟꯖꯟꯕ ꯄꯣꯠꯁꯛ ꯑꯃꯅꯦꯕ ꯑꯗꯨꯅꯤꯅ ꯑꯩꯅ ꯃꯥꯏꯕꯗ ꯄꯥꯟꯖꯤꯗ ꯀꯩꯒꯨꯝꯕ ꯑꯃꯗ ꯊꯥꯖꯔꯒ ꯍꯤꯗꯥꯛꯇꯨꯅ ꯐꯅꯤ ꯂꯩꯊꯣꯛꯑꯗꯤ ꯍꯦꯟꯖꯟꯗꯣꯏ ꯅꯠꯇ꯭ꯔꯥ ꯍꯤꯗꯥꯛꯁꯨ ꯑꯗꯨꯝ ꯆꯥꯕꯤꯌꯣ ꯍꯤꯗꯥꯛꯁꯤꯡꯁꯦ ꯐꯠꯇꯦ ꯍꯥꯏꯖꯕ ꯅꯠꯆꯗꯦꯀꯣ ꯃꯩꯇꯩ ꯍꯤꯗꯥꯛꯁꯦ ꯍꯤꯗꯥꯛꯁꯤꯡꯁꯨ ꯑꯗꯨꯝ ꯆꯥꯕꯤꯌꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯗꯥꯛꯇꯔꯁꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦꯕ ꯑꯩ ꯀꯩꯅꯣꯝꯃ ꯄꯣꯝꯃꯦ ꯍꯥꯏꯔꯒ ꯀꯦꯟꯁꯔꯅꯤ ꯑꯄꯣꯝꯕ ꯈꯨꯗꯤꯡ ꯀꯦꯟꯁꯔꯗꯤ ꯅꯠꯇꯦꯕ ꯑꯗꯩ ꯑꯩ ꯀꯦꯟꯁꯔ ꯅꯥꯔꯦꯅ ꯌꯥꯝ ꯄꯥꯈꯠꯅꯤꯡꯉꯥꯏ ꯗꯔꯀꯥꯔꯁꯨ ꯂꯩꯇꯦꯕ ꯁꯤꯁꯤꯃ ꯍꯥꯏꯅꯤꯡꯉꯤ ꯀꯦꯟꯁꯔ ꯅꯥꯕ ꯃꯌꯥꯝꯗ ꯑꯗꯨꯒ ꯇꯥꯇꯥꯗ ꯆꯠꯄꯗ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯤ ꯈꯣꯠꯂꯦ ꯍꯥꯏꯕꯁꯨ ꯍꯣꯏ ꯆꯪꯕ ꯇꯥꯕꯅꯦ ꯃꯤꯔꯝꯅꯤꯅ ꯑꯩꯈꯣꯏꯅ ꯆꯥꯅꯕ ꯊꯛꯅꯕ ꯖꯒꯥ ꯂꯩꯇꯕꯅ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯒꯤꯗꯃꯛꯇꯗꯤ ꯇꯥꯇꯥꯁꯦ ꯍꯣꯡꯉꯤ ꯍꯥꯏꯅ ꯂꯧꯋꯦꯕ ꯇꯥꯇꯥꯗ ꯍꯤꯗꯥꯛ ꯄꯤꯕ ꯃꯇꯝꯗ ꯃꯣꯏ ꯄꯥꯔꯁꯦꯟꯇꯦꯖ ꯌꯥꯝ ꯌꯦꯡꯕꯅꯤ ꯑꯗꯒꯤ ꯃꯈꯜ 3 ꯊꯣꯛꯅ ꯂꯩꯒꯅꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯥꯏꯕ ꯑꯃ ꯂꯩ ꯄ꯭ꯔꯥꯏꯚꯦꯠꯁꯤꯅ ꯄꯩꯁꯥ ꯈꯔ ꯑꯃ ꯌꯥꯝꯒꯅꯤ ꯑꯗꯨꯒ ꯖꯦꯅꯦꯔꯦꯜ ꯍꯥꯏꯕ ꯑꯃ ꯂꯩ ꯁꯤꯅ ꯑꯃꯨꯛ ꯄꯩꯁꯥ ꯌꯥꯝ ꯇꯥꯒꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯁꯤ나 ꯀꯔꯤꯕ ꯑꯃꯗꯣ ꯅꯟ ꯆꯥꯔꯖꯦꯕꯜ ꯑꯅ ꯑꯃꯁꯨ ꯂꯩ ꯑꯗꯨꯗꯤ ꯈꯔ ꯌꯦꯡꯕꯗꯤ ꯐꯪꯗꯦꯀꯣ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯠꯁꯤꯗ ꯌꯦꯡꯉꯒꯕꯨꯗꯤ ꯌꯥꯝ ꯊꯨꯅꯗꯤ ꯆꯠꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯂꯩꯔꯛꯇ꯭ꯔꯗꯤ ngасꯥꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯣꯟꯊꯕ ꯌꯥꯏꯕ ꯖꯦꯅꯦꯔꯦꯜꯗ ꯑꯣꯟꯊꯕ ꯌꯥꯏꯕ ꯑꯗꯨꯗꯤ ꯄꯩꯁꯥꯁꯦ ꯑꯩꯒꯤ ꯄ꯭ꯔꯥꯏꯚꯦꯠꯇ ꯌꯦꯡꯕ ꯑꯩꯅ ꯁꯤꯗꯤ ꯁ꯭ꯀꯦꯟ ꯂꯧꯕ ꯃꯇꯝꯗ 22 23 ꯑꯗꯨꯃꯥꯏꯅ ꯆꯪꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯗꯤ ꯂꯨꯄꯥ 7,000 ꯈꯔ ꯈꯛꯇꯪ ꯆꯪꯒꯅꯦꯕ ꯄꯩꯁꯥꯁꯦ ꯌꯥꯝ ꯈꯦꯠꯅꯩꯕ ꯑꯗꯒꯤ ꯀꯦꯃꯣꯁꯦ ꯂꯥꯛ 3 ꯄꯤꯕ ꯂꯥꯛ 4 ꯄꯤꯕ ꯃꯥꯒꯤ 50 60 ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯗꯥꯛꯇꯔꯁꯤꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯂꯩꯇꯦ ꯈꯣꯠꯇꯦꯅ ꯍꯥꯏꯖꯕ ꯃꯇꯝꯁꯦ ꯁꯤꯗ ꯃꯣꯏ ꯀꯃꯤꯁꯟꯁꯦ ꯌꯥꯝ ꯄꯤꯒꯅꯦꯕ ꯑꯗꯨꯝ 50 ꯄꯤꯕꯁꯦ ꯑꯗꯨꯝ 10,000 ꯇꯔꯥꯃꯉꯥ ꯑꯗꯨꯝ ꯃꯥꯒꯤ ꯃꯈꯜ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯨꯗ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯇꯧꯕꯅꯦ ꯑꯗꯨꯅꯤꯅ ꯁꯨꯝ ꯃꯩꯇꯩ ꯍꯤꯗꯥꯛꯁꯤꯁꯨ ꯆꯥꯁꯦ ꯑꯩꯈꯣꯏ ꯐꯩ ꯍꯥꯏꯕꯗꯨꯉꯩꯗꯤ ꯆꯥꯕꯤ ꯇꯥꯔꯦꯗꯅ ꯑꯩꯁꯨ ꯑꯗꯨꯝ ꯆꯥꯔꯤ ꯄꯥꯈꯪ ꯃꯇꯝ ꯊꯛꯄ ꯌꯥꯏ ꯇꯝꯅ ꯀꯤꯌꯔ ꯑꯣꯏꯕꯅꯦꯕ ꯇꯝꯅ ꯀꯤꯌꯔ ꯑꯣꯏꯕꯗꯨꯗꯤ ꯃꯥꯒꯤ ꯁ꯭ꯇꯦꯖꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯁ꯭ꯇꯦꯖ ꯍꯥꯏꯗꯤ ꯉꯜꯂꯤꯀꯥꯟꯗꯗꯤ ꯌꯥꯕ ꯁ꯭ꯇꯦꯖ ꯃꯌꯥꯏ ꯑꯣꯏꯔꯒ ꯍꯦꯟꯒꯠꯂꯛꯄ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯃꯇꯝꯗꯗꯤ ꯃꯗꯨꯒꯤ ꯄꯣꯠꯇꯨꯅ ꯉꯝꯕ ꯅꯠꯇꯃꯤꯅ ꯗꯣꯛꯇꯔꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯆꯪꯉꯦꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯏꯕꯀꯣ ꯑꯗꯨ ꯑꯩ ꯍꯥꯏꯖꯅꯤꯡꯉꯦꯕ ꯀꯦꯟꯁꯔ ꯅꯥꯕ ꯃꯌꯥꯝꯗ ꯑꯩ ꯁꯤꯃꯇꯪ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯃꯌꯥꯝꯅ ꯂꯩꯇ ꯂꯥꯏꯔꯒꯤ ꯂꯥꯏꯌꯦꯡꯕꯒꯤ ꯄꯩꯁꯥ ꯍꯟꯗꯛ ꯏꯁꯩ ꯁꯛꯄ ꯁꯨꯔꯦꯟꯒꯤꯗꯃꯛꯇ ꯃꯌꯥꯝ ꯇꯧꯈꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯃꯥꯏ ꯅꯨꯄꯥꯗꯨ ꯀꯤꯗꯅꯤ ꯑꯅꯤ ꯇꯧꯔꯒ ꯂꯩꯔꯦ ꯑꯗꯨꯕꯨꯗꯤ ꯕꯤꯔꯦꯟꯅꯗꯤ ꯑꯣꯅꯔꯦꯕꯜ ꯁꯦꯝ ꯕꯤꯔꯦꯟꯅꯗꯤ ꯇꯧꯕꯤꯔꯅꯤ ꯍꯥꯏꯕꯤꯔꯦꯀꯣ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯒꯤ ꯉꯔꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯑꯃꯨꯛ ISTVꯗ ꯎꯏꯌꯦꯕ ꯅꯨꯄꯥ ꯑꯃꯁꯨ ꯃꯥꯏꯁꯨ ꯀꯩꯝꯇ ꯂꯩꯖꯗꯦꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯒꯤꯁꯨ ꯅꯣꯏ ꯃꯌꯥꯝꯅ ꯇꯧꯔꯒ ꯂꯨꯄꯥ ꯑꯃꯃꯝꯇꯁꯨ ꯑꯅꯤꯗꯨ ꯑꯣꯏꯔꯁꯨ ꯃꯉꯣꯟꯗ ꯇꯧꯔꯤꯕ ꯑꯗꯨꯃꯛ ꯃꯥꯁꯨ ꯃꯤꯅꯤ ꯑꯗꯒꯤ ꯃꯥꯅ ꯌꯨꯝꯗ ꯊꯕꯛ ꯁꯨꯖꯔ ꯂꯩꯕ ꯃꯥꯁꯨ ꯃꯤꯅꯤꯗꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯣꯏꯁꯦ ꯆꯞ ꯃꯥꯟꯅꯁꯦꯕ ꯑꯅꯥꯕ ꯃꯁꯦꯟꯅꯦꯕ ꯍꯣꯏ ꯑꯩꯅ ꯃꯥꯗꯤ ꯐꯥꯎꯔꯕꯅꯤꯅ ꯃꯥꯗꯤ ꯂꯥꯏꯀꯟꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯕꯀꯣ ꯍꯥꯏꯗꯤ ꯆꯍꯤ ꯌꯥꯝꯗ꯭ꯔꯕꯤꯗ ꯆꯍꯤ 60 ꯁꯨꯔꯕ ꯃꯤ ꯑꯃꯅ ꯍꯧꯖꯤꯛꯇ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯑꯗꯨ ꯇꯧꯅꯤꯡꯇꯕꯩꯗꯤ ꯅꯠꯇꯕ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯦꯗꯅ ꯃꯇꯝ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯆꯍꯤ 50 ꯐꯥꯎ ꯃꯔꯛꯇ ꯃꯥꯒꯤ ꯁꯦꯝꯒꯗꯕ ꯃꯆꯥ ꯐꯦꯃꯤꯂꯤꯒꯤ ꯃꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯕ ꯃꯤ ꯑꯃ ꯅꯥꯕ ꯃꯇꯝꯗꯗꯤ ꯀꯣ ꯑꯗꯨ ꯃꯌꯨꯝ ꯏꯪꯈꯣꯜꯁꯨ ꯌꯣꯜꯂꯦ ꯍꯥꯏꯌꯦ ꯑꯗꯨꯝꯕꯗꯗꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯋꯥꯕꯗꯣ ꯑꯗꯨꯝꯕꯗꯨꯁꯨ ꯎꯕꯤꯔꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯦꯗꯤꯌꯥꯗ ꯊꯥꯒꯠꯄꯤꯔꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯁꯨꯔꯦꯟꯗ ꯄꯥꯡꯉꯤꯕ ꯑꯗꯨꯃꯥꯏꯅꯁꯨ ꯃꯌꯥꯝꯅꯁꯨ ꯄꯥꯡꯕꯤꯕ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯗꯣꯅꯔ ꯑꯩꯈꯣꯏ ꯗꯣꯅꯦꯠ ꯇꯧꯅꯕ ꯃꯌꯥꯝꯅ ꯗꯣꯅꯦꯠ ꯇꯧꯕ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯊꯥꯟ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯨꯝꯕ ꯑꯃ ꯂꯩꯔꯒ ꯃꯗꯨꯗ ꯇꯧꯕꯤꯌꯨ ꯑꯗꯨꯒꯤ ꯊ꯭ꯔꯨꯗꯒꯤ ꯃꯤꯁꯤꯡꯗ ꯌꯧꯅꯕ ꯑꯗꯨꯒꯤ ꯁꯪꯁꯊꯥꯟ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯂꯤꯡꯈꯠꯂ ꯂꯩꯔꯝꯕꯁꯨ ꯌꯥꯏꯀꯣ ꯂꯤꯡꯈꯠꯂꯒ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯃꯌꯥꯝꯗ ꯇꯥꯛꯑꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯗꯣꯏꯅꯦꯕ ꯑꯗꯨ ꯅꯣꯏ ꯅꯍꯥꯔꯣꯟ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯃꯌꯥꯝꯅ ꯂꯥꯏꯔꯕ ꯃꯌꯥꯝꯁꯤꯒꯤ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯇꯥꯇꯥꯗ ꯂꯥꯏꯌꯦꯡꯕ ꯂꯥꯛꯄꯁꯨ ꯌꯥꯝ ꯋꯥꯅ ꯂꯥꯏꯌꯦꯡꯕ ꯂꯥꯛꯄ ꯌꯨꯝ ꯏꯪꯈꯣꯜ ꯌꯣꯟꯊꯣꯛꯑ ꯂꯥꯛꯄ ꯃꯌꯥꯝ ꯂꯩꯌꯦꯕ ꯋꯥꯔꯤ ꯑꯃꯗ ꯀꯦꯟꯁꯔ ꯅꯥꯕ ꯍꯥꯏꯁꯦ ꯂꯩꯀꯥꯏ ꯑꯃꯗ 50-90 ꯂꯩꯔꯝꯗꯧꯕ ꯅꯠꯇꯦꯕ ꯑꯗꯨ ꯂꯩꯀꯥꯏꯗꯨꯅ ꯑꯔꯩꯕꯅ ꯈꯔ ꯆꯥꯎꯅ ꯂꯩꯇꯕꯅ ꯈꯔ ꯄꯤꯛꯅ ꯇꯧꯔꯒ ꯊꯕꯛ ꯇꯧꯕ ꯃꯤꯒꯤꯗꯤ ꯃꯇꯦꯡ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯐꯣꯔꯒꯦꯠ ꯊꯕꯛ ꯇꯧꯕ ꯃꯤꯗꯨꯒꯤꯗꯤ ꯃꯇꯦꯡ ꯇꯧꯗꯕ ꯌꯥꯗꯦꯕ ꯑꯃꯨꯛ ꯃꯥꯒꯤ ꯇꯣꯂꯣꯞꯇꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯣꯐꯤꯁꯔꯁꯤꯡꯅ ꯅꯥꯕꯗꯨꯗꯤ ꯃꯣꯏꯗꯤ ꯇꯣꯂꯣꯞꯇꯁꯨ ꯍꯟꯖꯜꯂꯤ ꯂꯣꯏꯅꯃꯛꯇ ꯐꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯏꯔꯕꯁꯤꯡꯁꯤꯒꯤ ꯈꯔ ꯅꯣꯏ ꯅꯍꯥꯔꯣꯟ ꯍꯥꯏꯇꯥꯔꯦꯅꯦ ꯅꯣꯏ ꯃꯌꯥꯝꯅ ꯈꯔ ꯃꯅꯤꯄꯨꯔꯁꯦ ꯑꯣꯟꯊꯣꯛꯄꯤꯔꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯀꯩꯅꯣꯃ ꯂꯤꯗꯔ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯕꯅꯤꯅ ꯂꯨꯆꯤꯡꯕ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯗꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯐꯦꯜ ꯑꯣꯏꯒꯅꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯆꯪꯉꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯑꯗꯒꯤ ꯀꯠꯊꯣꯛꯄ ꯆꯪꯉꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯩꯁꯥ ꯈꯛꯇꯒꯤ ꯅꯠꯇꯕ ꯃꯌꯥꯝꯒꯤ ꯍꯣꯠꯅꯖꯔꯒ ꯏꯁꯣꯔ ꯃꯥꯅꯁꯨ ꯎꯗꯣꯏꯅꯤ ꯑꯩꯅ ꯍꯣꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤꯁꯨ ꯑꯐꯕ ꯐꯣꯜ ꯐꯪꯉꯛꯀꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯁꯨꯝ ꯅꯤꯅꯦꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯅꯤꯅꯦꯅ ꯏꯁꯩ ꯑꯔꯤꯕ ꯑꯣꯏꯔꯁꯨꯀꯣ ꯑꯩꯈꯣꯏ ꯏꯁꯩ ꯑꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯥꯁꯝ ꯃꯦꯝꯕꯕꯨ ꯑꯣꯏꯔꯣ ꯃꯅꯥꯒꯤ ꯑꯣꯏꯔꯣ ꯃꯌꯥꯝ ꯂꯩꯗꯅ ꯁꯤꯗꯒꯤ ꯏꯁꯩ ꯃꯆꯥ ꯅꯨꯡꯁꯤꯕ ꯑꯃꯇꯪ ꯁꯛꯄꯤꯔꯝꯃꯣ ꯑꯩ ꯒꯤꯇꯔꯗꯨ ꯄꯨꯕꯤꯔꯣ ꯑꯩ ꯏꯁꯩ ꯍꯩꯇꯦꯀꯣ ꯃꯇꯦꯛ ꯑꯃꯇꯪ ꯉꯝꯃꯤ ꯃꯇꯦꯛ ꯑꯃꯇꯪ ꯅꯤꯅꯦꯒꯤ ꯉꯁꯥꯏ ꯋꯥꯔꯤꯗꯤ ꯃꯌꯥꯝ ꯁꯥꯟꯅ ꯅꯤꯅꯦ ꯌꯨꯝ ꯑꯗꯒꯤ ꯂꯩꯐꯝ ꯍꯥꯏꯗꯤꯀꯣ ꯂꯩꯐꯝ ꯑꯗꯒꯤ ꯃꯤꯡ ꯈꯔ ꯍꯥꯏꯕꯤꯌꯨ ꯅꯤꯅꯦꯒꯤ ꯑꯣꯏꯕꯀꯣ ꯑꯩꯒꯤ ꯃꯤꯡꯁꯤꯅ ꯊꯥꯡꯖꯝ ꯅꯤꯉꯣꯜ ꯂꯧꯔꯦꯝꯕꯝ ꯑꯣꯡꯕꯤ ꯃꯪꯂꯦꯝꯕꯤ ꯑꯩ ꯅꯨꯄꯥꯒꯤ ꯃꯤꯡꯅ ꯂꯧꯔꯦꯝꯕꯝ ꯁꯥꯝꯁꯤꯡ ꯑꯦꯗꯚꯣꯀꯦꯠ
ꯂꯩꯐꯝꯗꯤ ꯂꯩꯐꯝ ꯄꯧꯅꯥ ꯕꯖꯥꯔ ꯒꯣꯕꯔꯅꯔ ꯔꯣꯗ ꯀꯣ ꯍꯣꯏ ꯕꯕꯥ ꯀꯩꯅꯣ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯍꯟꯕꯅꯦ ꯑꯩꯅ ꯁꯤꯔꯣꯏꯗꯁꯨ ꯆꯠꯂꯦ ꯅꯣꯏ ꯀꯀꯥ ꯏꯕꯥꯅꯤ ꯆꯤꯡꯗꯤ ꯀꯥꯔꯛꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯌꯨꯠ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯀꯤ ꯌꯨꯠꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯍꯣꯏ ꯀꯦꯟꯁꯔ ꯅꯥꯔꯦꯅ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯅ ꯑꯗꯩ ꯀꯞꯇꯅ ꯑꯗꯩ ꯑꯩꯈꯣꯏ ꯋꯥꯈꯜ ꯁꯣꯟꯊꯗꯅ ꯂꯩꯕ ꯌꯥꯗꯦꯕ ꯀꯦꯟꯁꯔꯁꯤ ꯍꯧꯖꯤꯛꯇꯤ ꯀꯦꯟꯁꯔ ꯏꯁ ꯕꯤꯇꯦꯕꯜ ꯍꯥꯏꯅ ꯏꯔꯦꯕ ꯇꯥꯇꯥ ꯍꯣꯁꯄꯤꯇꯥꯜꯗ ꯀꯦꯟꯁꯔꯁꯦ ꯊꯥꯏꯅ ꯀꯦꯟꯁꯔ ꯂꯥꯌꯦꯡꯕ ꯉꯝꯗꯦ ꯀꯦꯟꯁꯔ ꯂꯥꯌꯦꯡꯉꯗꯤ ꯀꯦꯟꯁꯔ ꯅꯥꯔꯗꯤ ꯂꯥꯌꯦꯡꯉꯨꯔꯅꯨ ꯍꯥꯏꯗꯅ ꯍꯧꯖꯤꯛꯅ ꯀꯦꯟꯁꯔ ꯏꯁ ꯕꯤꯇꯦꯕꯜ ꯍꯥꯏꯔꯦ ꯀꯦꯟꯁꯔ ꯀꯦꯟ ꯀ꯭ꯌꯣꯔ ꯍꯥꯏꯕꯅꯤ ꯀꯦꯟꯁꯔꯁꯤ ꯐꯨꯗꯠꯄ ꯉꯝꯃꯦ ꯍꯥꯏꯅꯦꯕ ꯂꯃꯦꯟ ꯐꯨꯗꯠꯂꯤꯗꯅ ꯅꯝꯊꯕ ꯉꯝꯃꯦ ꯐꯨꯗꯠ ꯉꯝꯃꯦ ꯂꯥꯌꯦꯡꯕ ꯉꯝꯃꯦ ꯑꯗꯨ ꯍꯥꯏꯕꯅꯤ ꯑꯗꯨꯅꯤꯅ ꯀꯦꯟꯁꯔ ꯅꯥꯕꯁꯤ ꯀꯩꯁꯨ ꯍꯧꯖꯤꯛ ꯀꯩꯅꯣ ꯅꯠꯇꯦ ꯑꯗꯨꯅ ꯋꯥꯈꯜ ꯄꯨꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯋꯥꯈꯜ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯀꯦꯟꯁꯔ ꯅꯥꯕꯁꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯅꯥꯕꯨ ꯅꯥꯔꯕ ꯂꯥꯌꯦꯡꯊꯣꯛꯄꯤꯔꯣ ꯂꯥꯌꯦꯡꯉꯒꯗꯤ ꯑꯗꯨꯝ ꯐꯩ ꯑꯗꯨꯒ ꯑꯩꯗꯤ ꯇꯥꯇꯥ ꯏꯁ ꯗ ꯕꯦꯁ ꯍꯥꯏꯅꯤꯡꯉꯤ ꯇꯥꯇꯥ ꯏꯁ ꯗ ꯕꯦꯁ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯦꯟꯁꯔ ꯅꯥꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯋꯥꯕ ꯌꯥꯗꯦ ꯑꯗꯨ ꯇꯥꯇꯥ ꯏꯁ ꯗ ꯕꯦꯁ ꯍꯥꯏꯅꯤꯡꯉꯤ ꯇꯥꯇꯥꯁꯤ ꯑꯦꯁꯤꯌꯥꯟ ꯅꯝꯕꯔ 1ꯅꯤ ꯍꯥꯏ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯀꯩꯅꯣꯗ ꯅꯦꯛꯁ ꯇꯨ ꯑꯃꯦꯔꯤꯀꯥ ꯅꯦꯛꯁ ꯇꯨ USA ꯑꯗꯨꯅꯤꯅ ꯃꯂꯦꯁꯤꯌꯥꯗꯒꯤ ꯂꯥꯛꯏ ꯑꯗꯒꯤ ꯁꯤꯡꯒꯥꯄꯨꯔ ꯑꯗꯒꯤ ꯄꯥꯀꯤꯁꯇꯥꯟ ꯌꯥꯝ ꯂꯥꯛꯏ ꯑꯗꯨ ꯄꯩꯁꯥ ꯌꯥꯝ ꯍꯣꯡꯉꯤ ꯑꯩꯈꯣꯏꯅ ꯇꯥꯇꯥ ꯀꯦꯟꯁꯔ ꯂꯥꯌꯦꯡꯕꯗ ꯌꯥꯝꯅ ꯄꯩꯁꯥ ꯆꯪꯉꯤ ꯑꯗꯨ ꯆꯪꯗꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯕꯗꯒꯤꯗꯤ ꯑꯥꯅ ꯍꯦꯜꯂꯤ ꯍꯣꯡꯕ ꯑꯗꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯤ ꯐ꯭ꯔꯤꯅꯤ ꯃꯥꯒꯤꯗꯤ ꯄꯦꯁꯦꯟꯒꯤ ꯐ꯭ꯔꯤ ꯑꯣꯏ ꯑꯗꯨꯒ ꯂꯨꯄꯥ ꯂꯥꯛ 1 ꯄꯤꯕ ꯍꯤꯗꯥꯛꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯀꯩꯅꯣꯗ ꯄꯤꯔꯛꯀꯅꯤ ꯃꯣꯏꯒꯤ ꯀꯟꯁꯦꯁꯟ ꯑꯗꯨꯝ ꯂꯩꯕꯅꯤ ꯀꯟꯁꯦꯁꯟꯁꯦ ꯂꯨꯄꯥ ꯂꯥꯛ 1 ꯄꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛꯇ ꯀꯩꯅꯣꯝ ꯄꯤꯔꯛꯀꯅꯤ 20-30ꯗ ꯑꯗꯨꯝ ꯐꯪꯅꯤ 1 ꯂꯥꯛ ꯄꯤꯕ ꯄꯣꯠꯁꯦ 20-30ꯗ ꯐꯪꯅꯤ ꯑꯗꯒꯤ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ YouTube ꯆꯦꯅꯦꯜ ꯅꯣꯡꯃꯥꯏꯊꯦꯝ ꯍꯥꯏꯕ YouTube ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯅꯤ ꯑꯩꯁꯨ ꯌꯥꯝꯅ ꯑꯩꯁꯨ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯅ ꯌꯦꯡꯖꯕꯅꯤ ꯑꯗꯨ ꯃꯌꯥꯝꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯕꯤꯌꯨ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗꯩꯗ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯈꯪꯗꯦ ꯑꯗꯒꯤ ꯑꯇꯩ ꯑꯇꯩꯗ ꯃꯥꯔꯀꯦꯠꯇ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯇꯨꯔꯤꯁ ꯁ꯭ꯄꯣꯠꯇ ꯈꯪꯗꯦ ꯑꯃꯗ ꯈꯪꯗꯦ ꯑꯗꯨꯝ ꯍꯦꯛꯇ ꯑꯗꯨꯝ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯕꯅꯤ ꯑꯗꯨꯒꯤ ꯀꯩꯅꯣꯁꯨ ꯑꯗꯨꯝ ꯁꯣꯔꯠꯁꯨ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯎꯕ ꯐꯪꯕꯤꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯆꯦꯅꯦꯜꯁꯤꯁꯨ ꯑꯩ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯖꯩ ꯃꯌꯥꯝꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯕꯤꯌꯨ ꯇꯔꯥꯗ ꯁꯨꯔꯕ ꯌꯦꯡꯉꯣ ꯑꯗꯨꯗꯤ 9도 ꯍꯥꯞꯆꯜꯂꯣ कैमरा